ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯂꯦꯝꯕꯤ ꯌꯨꯝꯗꯒꯤ ꯀꯌꯥ ꯆꯠꯊꯣꯛꯀꯟꯗꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅ ꯃꯥꯅ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯕꯨ ꯌꯦꯡꯅꯩ ꯑꯃꯗꯤ ꯃꯥꯕꯨ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯃꯥꯕꯨ ꯂꯨꯝꯕ ꯃꯇꯨꯡ ꯏꯟꯅꯖꯕ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯊꯣꯝꯕ ꯀꯧꯕ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯄꯥꯈꯪ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯣꯝꯕꯗꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯕ ꯀꯣꯏꯕ ꯂꯥꯡꯊꯣꯛꯄꯅ ꯅꯨꯡꯉꯥꯏꯖꯕ ꯄꯥꯈꯪꯅꯤ꯫ ꯅꯣꯡꯃ ꯈꯨꯜ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯊꯣꯝꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤ ꯑꯗꯨ ꯎꯅꯔꯝꯃꯤ꯫ ꯊꯣꯝꯕꯅ "ꯂꯦꯝꯕꯤ, ꯅꯪꯅ ꯏꯕꯥꯅꯤ ꯇꯣꯏꯅ ꯎꯅꯁꯦ ꯍꯥꯏꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯧꯔꯤ꯫ ꯉꯁꯤ ꯎꯅꯔꯤꯁꯤꯗꯒꯤ ꯊꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯗꯣꯏꯅꯣ ꯈꯪꯄꯣꯟꯇꯦ꯫ ꯇꯜꯂꯦ ꯅꯪꯁꯦ ꯑꯁꯦꯡꯕ꯫ ꯅꯌꯨꯝꯗ ꯀꯩꯗꯧꯔ ꯂꯩꯒꯦ ꯅꯪꯕꯣ?" "ꯇꯥ ꯊꯣꯝꯕ, ꯇꯣꯏꯅ ꯎꯅꯔꯒ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯃꯒꯨꯟ ꯃꯥꯡꯅꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯎꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯀꯅꯥꯅ ꯇꯣꯏꯅ ꯎꯅꯔꯒ ꯃꯒꯨꯟ ꯃꯥꯡꯉꯦ ꯍꯥꯏꯒꯦ? ꯇꯣꯏꯅ ꯎꯅꯔꯒꯅꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯇꯣꯏꯁꯦ ꯄꯪꯕꯤ." "ꯇꯥ ꯊꯣꯝꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯁꯦꯜꯒꯗꯣ ꯈꯔ ꯇꯥꯟꯁꯤꯟꯕ ꯍꯧꯔꯣ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥ ꯄꯥꯕꯗ ꯃꯊꯥ ꯁꯥꯗꯅꯕ." "ꯊꯕꯛꯀꯤ ꯋꯥꯕꯨ ꯀꯩꯅꯣ? ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯒ ꯑꯗꯨꯝ ꯇꯧꯗꯣ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯈꯔ ꯉꯥꯎꯊꯣꯛꯄ ꯂꯥꯡꯊꯣꯛꯄꯩ ꯋꯥꯅꯤ ꯀꯩꯅꯣ." "ꯍꯣꯏ ꯐꯔꯦꯁꯦ, ꯑꯗꯣ ꯇꯥ ꯊꯣꯝꯕ, ꯉꯁꯤꯒꯤꯗ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ꯫ ꯌꯨꯝꯗ ꯃꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯝꯈꯤꯔꯣꯏ." "ꯂꯦꯝꯕꯤ, ꯅꯪꯒꯤ ꯅꯧꯅ ꯇꯧꯁꯦ꯫ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤ꯫ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯦ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ." "ꯂꯦꯝꯕꯤ, ꯅꯪꯁꯦ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯕꯣ?" "ꯇꯥ ꯊꯣꯝꯕꯁꯤꯗꯤ ꯌꯨꯝꯗ ꯊꯦꯡꯅ ꯆꯪꯕꯗꯣ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯗꯤ ꯐꯖꯗꯦꯅ ꯇꯧꯅꯤ꯫ ꯑꯗꯩ ꯀꯅꯥꯝꯇꯁꯨ ꯂꯩꯍꯧꯗꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯨꯄꯥꯕꯨ ꯄꯪꯀꯣꯏ ꯀꯣꯏ ꯌꯥꯕ꯭ꯔꯣ?" "ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯣ꯫ ꯑꯗꯣ ꯃꯊꯪ ꯎꯅꯕꯗ ꯏꯕꯥꯅꯤ ꯆꯦꯜꯂꯗꯧꯅꯤꯀꯣ?" "ꯇꯥ ꯊꯣꯝꯕ, ꯑꯩꯅ ꯆꯦꯟꯕ ꯆꯣꯡꯕꯩ ꯊꯕꯛꯇꯣ ꯇꯜꯂꯦ ꯍꯥꯏꯔꯒ ꯅꯪꯁꯤꯗꯤ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ꯫ ꯑꯗꯨꯏ ꯁꯔꯨꯛ ꯍꯌꯦꯡꯋꯥꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯇꯥ ꯊꯣꯝꯕꯒꯤ ꯑꯍꯜ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ." "ꯃꯇꯥꯡ ꯃꯇꯝ ꯑꯕꯨ ꯀꯩꯅꯣ? ꯍꯧꯖꯤꯛ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯤ ꯀꯩꯅꯣ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯆꯦꯜꯂꯗꯧꯅꯤ ꯍꯥꯏꯔꯤꯁꯤꯅꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯎꯅꯔꯒ ꯂꯦꯝꯕꯤꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯗꯨ ꯂꯦꯝꯕꯤꯕꯨ ꯀꯜꯂꯛꯄꯤ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯔꯥꯡꯅ ꯎꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯕꯁꯤ ꯂꯥꯏꯖ ꯃꯍꯥꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯖ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯝꯕꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯗꯨꯝ ꯐꯥꯎꯏ꯫ ꯂꯥꯏꯖꯅ "ꯑꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯤ ꯁꯥꯕꯤ ꯄꯛꯇꯕ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯣꯏꯕ꯫ ꯃꯥ ꯃꯉꯥꯏꯔꯤ ꯂꯩꯀꯥꯏꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯕꯗ꯫ ꯑꯗꯒꯤ ꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯩꯗꯤ ꯁꯛ ꯐꯖꯔꯕꯅꯤꯗꯣ ꯏꯪ ꯇꯞꯄꯤꯅꯤꯗꯣ ꯍꯥꯏꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯅꯤ." ꯂꯩꯔꯥꯡꯅ "ꯑꯁꯦꯡꯕꯩꯗ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯄꯨꯟꯕ ꯊꯕꯛ ꯑꯃꯠꯇ ꯌꯥꯎ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎꯔꯣꯏꯕ꯫ ꯑꯩꯗꯤ ꯊꯕꯛ ꯂꯩꯌꯦ, ꯐꯤꯁꯦ ꯉꯁꯤ ꯀꯛꯇꯣꯏꯅꯤ, ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯃꯥꯈꯛ ꯂꯩꯀꯥꯏꯁꯤꯗ ꯐꯤ ꯁꯥꯕꯁꯤ ꯃꯉꯥꯏ꯫ ꯃꯌꯨꯝꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎ ꯁꯔꯨ ꯁꯔꯨ ꯅꯩꯔꯒ ꯍꯧꯗꯣꯡ ꯁꯥꯗꯅ ꯂꯩꯅꯤꯕ." "ꯑꯦ ꯏꯇꯥ, ꯌꯦꯡꯉꯨꯅꯤ, ꯑꯁꯤꯗ ꯂꯦꯝꯕꯤꯅ ꯐꯝꯃꯝꯕ ꯈꯣꯡꯅꯥꯡꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯂꯛꯏ꯫ ꯂꯦꯝꯕꯤꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ." "ꯍꯣꯏꯅꯦ ꯏꯇꯥ, "ꯃꯕꯥꯅꯤꯒꯤꯁꯤ ꯎꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯏꯁ, ꯑꯁꯤꯒꯤ ꯃꯣꯟꯅ ꯁꯤꯡꯒꯧ ꯂꯥꯛꯄꯤꯁꯦ ꯅꯨꯄꯥꯒ ꯀꯣꯏꯕ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯤ ꯌꯨꯝꯗꯩ ꯍꯦꯟꯗꯣꯛꯅꯤ ꯈꯪꯗꯕꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯀꯨꯆꯨ ꯀꯨꯃꯦꯟꯁꯤꯅꯒ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯜꯂꯤꯕ꯫ ꯏꯇꯥ ꯂꯩꯔꯥꯡ, ꯑꯩ ꯑꯣꯏꯅ ꯉꯥꯎꯏꯃꯤ ꯅꯪꯕꯣ꯫ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯏꯅꯦ꯫ ꯑꯗꯨꯗꯤ ꯏꯇꯥ, ꯑꯩ ꯏꯔꯥꯡ ꯇꯧꯁꯤꯟꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯃꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯏꯖ ꯊꯣꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯅ "ꯏꯁ, ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯤ꯫ ꯌꯥꯏꯍꯦ ꯃꯁꯛꯇꯤ ꯑꯁꯤꯁꯨ." ꯂꯩꯔꯥꯡꯅ "ꯏꯇꯥ ꯂꯥꯏꯖ, ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯅꯣꯛꯇꯨꯗ ꯅꯨꯄꯥꯁꯤ ꯉꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯊꯨꯡ ꯍꯟꯗꯅ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯅꯣꯛꯇꯣ ꯑꯆꯝꯕ ꯃꯤꯅꯣꯛ ꯅꯠꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯀꯨꯏꯔꯔꯣꯏ ꯑꯩꯒꯤ ꯑꯣꯏꯗꯧꯕ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯆꯅꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖꯒ ꯂꯩꯔꯥꯡꯒꯁꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯆꯅꯨꯅ ꯍꯩꯃꯥ ꯏꯇꯥ ꯂꯥꯏꯖ ꯂꯩꯔꯥꯡ ꯅꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯣ ꯂꯥꯏꯖꯅ ꯍꯣꯏ ꯆꯅꯨ ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯂꯥꯛꯏꯅꯤ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯅꯨꯄꯤ ꯑꯃ ꯉꯁꯤꯗꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯏꯅ ꯍꯩꯕ ꯍꯩꯅꯕ꯭ꯔꯣ ꯏꯇꯥ ꯂꯦꯝꯕꯤ ꯂꯦꯝꯕꯤꯅ ꯏꯇꯥ ꯂꯥꯏꯖꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥꯁꯨ ꯇꯥꯆꯧꯁꯨ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯂꯩꯕꯅꯤꯗ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ ꯑꯗꯣ ꯂꯥꯏꯖꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯆꯅꯨꯅ ꯐꯠ ꯍꯥꯏꯔꯛꯏ ꯏꯇꯥ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯈꯔ ꯍꯜꯂꯝꯃꯒꯦ ꯅꯣꯏꯃꯨꯛ ꯆꯥꯎꯈꯣꯀꯣ ꯏꯇꯥ ꯂꯦꯝꯕꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯥꯒꯣꯏꯅ ꯂꯦꯝꯕꯤ ꯑꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯔꯤꯗ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯏꯗ ꯊꯕꯛ ꯏꯪꯈꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯥꯏꯖ ꯑꯗꯨꯝꯅ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ ꯀꯥꯏꯗꯩꯅꯣꯏꯅꯦ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯧꯁꯤꯟꯅꯩꯅꯦ ꯃꯁꯛ ꯑꯁꯤꯒ ꯄꯨꯔꯥ ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯄꯤꯅꯤ ꯏꯅꯦ ꯂꯦꯝꯕꯤꯁꯤ ꯅꯨꯄꯥꯒ ꯌꯥꯝ ꯀꯣꯏꯕꯅꯤ ꯅꯣꯏꯅ ꯃꯥꯅ ꯈꯔ ꯏꯪ ꯇꯞꯄꯁꯤꯗ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯅꯦꯝꯃꯤ ꯍꯥ ꯂꯦꯝꯕꯤꯕꯨ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯕ꯭ꯔꯗꯣ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯈꯪꯗꯦ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯏꯅꯦ ꯁꯤꯡꯖꯨꯗ ꯍꯥꯎꯅ ꯈꯤꯇ ꯁꯦꯝꯕꯤꯔꯛꯎ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯔꯒ ꯍꯣꯏ ꯁꯣꯝꯗ ꯊꯣꯡꯕꯒꯤ ꯌꯨꯝꯗꯅꯤ ꯇꯣꯝꯕꯤ ꯏꯁꯧ ꯂꯥꯡꯉꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯀꯥꯏꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯡꯒꯁꯦ ꯒꯦ ꯂꯥꯎꯔꯤꯍꯦ ꯑꯁꯦꯡꯕ ꯏꯃꯥ ꯀꯨꯏꯔꯔꯣꯏ ꯀꯩꯗꯧꯔꯒꯦ ꯅꯃꯧ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯑꯃ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯗꯧꯅꯤ ꯉꯥꯏꯕꯗ ꯀꯜꯂꯨ ꯏꯃꯥ ꯏꯃꯥꯗꯤ ꯏꯆꯥꯅ ꯏꯃꯧ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯕꯗ ꯏꯃꯥꯒꯤ ꯁꯣꯔꯥꯠꯅ ꯍꯥꯟꯗꯣꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤꯌꯦ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯉꯥꯡꯉꯤꯁꯤꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯑꯣꯏꯕ ꯏꯃꯥ ꯅꯃꯧ ꯃꯁꯥꯅꯤ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯃꯇꯝ ꯈꯔ ꯉꯥꯏꯌꯣꯅ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯦꯝꯕꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥꯅ ꯂꯦꯝꯕꯤ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯪꯕꯨ ꯆꯥꯛꯀꯗꯨ ꯂꯣꯏꯔꯕ꯭ꯔꯣꯅꯦꯍꯦ ꯂꯣꯏꯔꯕꯗꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯠꯇ ꯆꯥꯈꯤꯒꯦ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦ ꯂꯣꯏꯔꯦ ꯏꯃꯥ ꯊꯤꯔꯒꯦ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯏꯃꯥ ꯃꯪꯍꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯀꯅꯨꯀꯣ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯇꯥꯆꯧꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯒꯦ ꯉꯍꯥꯟ ꯏꯆꯦ ꯊꯝꯕꯥꯜꯅ ꯍꯪꯉꯛꯄꯅꯤꯅꯦ ꯃꯊꯪꯒꯤ ꯍꯞꯇꯥꯁꯤꯗꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯄ ꯌꯥꯏ ꯈꯪꯗ꯭ꯔꯦ ꯅꯪ ꯇꯥꯆꯧꯁꯦ ꯂꯨꯍꯣꯡꯕꯩ ꯃꯇꯝꯗꯤ ꯆꯞ ꯆꯥꯔꯕꯅꯤ ꯑꯗꯨꯁꯤ ꯂꯩꯇꯕꯁꯤꯗ ꯏꯃꯥꯁꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯤ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯁꯅꯤ ꯏꯃꯥ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯉꯁꯤꯁꯨ ꯊꯣꯝꯕꯒ ꯂꯦꯝꯕꯤꯒ ꯎꯅꯔꯝꯃꯤ ꯂꯦꯝꯕꯤ ꯅꯪꯒꯤ ꯅꯑꯣꯡꯗ ꯇꯧꯁꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯣꯔꯤ ꯉꯁꯤ ꯎꯅꯔꯤꯁꯤꯅ ꯊꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯎꯅꯗꯣꯏꯁꯤꯕꯨ ꯌꯦꯡ ꯑꯗꯨꯁꯨ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯃꯇꯨꯡꯗꯅꯤ ꯅꯪꯅ ꯊꯣꯛꯂꯛꯏꯁꯤꯁꯨ ꯏꯕꯥꯅꯤꯒꯤꯁꯤꯕꯨ ꯅꯨꯡꯁꯤꯅꯕꯒ ꯃꯥꯜꯂꯛꯇ꯭ꯔꯦ ꯇꯥꯊꯣꯝꯕ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯑꯩꯅ ꯁꯣꯝꯗ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯁꯪꯗ ꯇꯧꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤꯅ ꯇꯧꯁꯦ ꯁꯨꯝ ꯊꯥꯖꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯦꯜꯂꯁꯤ ꯀꯩꯅꯣ ꯇꯥꯊꯣꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯇꯥꯆꯧꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯇꯥꯆꯧ ꯂꯨꯍꯣꯡꯗꯅ ꯑꯩꯅ ꯍꯥꯟꯅ ꯀꯔꯝꯃꯥꯏ ꯍꯣꯡꯗꯣꯏꯅꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯆꯦꯜꯂꯗꯧꯅꯤ ꯇꯥꯊꯣꯝꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯃꯇꯨꯡꯗ ꯇꯥꯊꯣꯝꯕ ꯎꯅꯕ ꯊꯣꯛꯂꯛꯑꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯆꯪꯈꯤ ꯊꯣꯝꯕꯁꯨ ꯁꯥꯎꯅꯤꯡꯅ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯄꯥꯕꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯏ ꯍꯩ ꯂꯥꯏꯖ ꯅꯪꯕꯨ ꯍꯧꯒꯠꯂꯣꯃꯤ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯃꯤ ꯍꯩ ꯂꯥꯏꯖ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯅꯥꯎ ꯇꯠꯈꯩ ꯀꯧꯔꯤꯕꯁꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯍꯩ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝꯂꯣ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯇꯨꯝꯅꯒꯦ ꯃꯤꯒꯤ ꯃꯆꯥ ꯂꯦꯝꯕꯤ ꯍꯣꯏꯗꯤ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯕ ꯅꯪꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯂꯣꯏꯈ꯭ꯔꯦ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ ꯍꯦꯛ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯁꯤꯒꯤ ꯃꯣꯟꯅ ꯁꯤꯡꯒꯥꯎ ꯂꯥꯛꯄꯤꯁꯦ ꯄꯜꯂꯒ ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯁꯥꯅ ꯈꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯋꯣ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯁꯤ ꯇꯧ ꯅ ꯇꯥꯛꯄ ꯃꯇꯝꯂꯣ ꯃꯤ ꯏꯃꯥ ꯅꯪꯁꯦ
ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯋꯥꯗ꯭ꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯍꯣ ꯉꯥꯡꯗꯅꯕ ꯊꯕꯛ ꯇꯧꯔꯛꯑꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯂꯩꯀꯥꯏ ꯀꯣꯏꯕꯃꯨꯛ ꯆꯠꯈꯤꯗꯧꯕ ꯍꯩ ꯁꯠꯁꯔꯧꯀꯠꯂꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯦ ꯂꯣꯏꯁꯤꯜꯂꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕꯅ ꯂꯦꯝꯕꯤ ꯍꯣꯏ ꯀꯣꯜꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯍꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯎꯔꯝꯃꯤ ꯊꯣꯝꯕꯅ ꯃꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯁꯤꯅ ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯑꯣꯏꯕ ꯉꯁꯥꯏꯗꯒꯤ ꯃꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯁꯦ ꯑꯃꯨꯛ ꯐꯥꯎꯒꯤ ꯐꯪꯗꯦꯕ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯈꯪꯗꯦꯕ ꯃꯌꯨꯝꯗ ꯁꯔ ꯁꯔ ꯎꯅꯔꯦ ꯂꯩꯕꯁꯤꯕꯨ ꯑꯩꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯎꯅꯗꯅ ꯍꯜꯂꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯂꯥꯏꯖ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯪꯅꯕꯗ ꯂꯥꯛꯑꯝꯕꯅꯤ ꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯝꯕꯅ ꯇꯧꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯄꯥꯈꯪꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯒꯤꯁꯤꯕꯨ ꯂꯦꯝꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯃꯥꯜꯂꯤꯅꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯁꯦ ꯑꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕꯁꯤꯕꯨ ꯊꯣꯛꯄꯤꯔꯛꯇ꯭ꯔ ꯃꯥꯜꯂꯤꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯍꯦꯛꯇ ꯇꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯊꯣꯝꯕꯅ ꯂꯦꯞꯂꯤꯕ ꯃꯅꯥꯛ ꯍꯥꯏꯔꯞ ꯆꯪꯁꯤꯜꯂꯛꯏ ꯏꯕꯨꯡ ꯀꯩꯅꯣꯝꯇ ꯑꯩꯕꯨꯔ ꯏꯆꯟ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ ꯁꯤꯗꯤ ꯉꯍꯥꯟꯒꯤ ꯅꯨꯡꯁꯤꯜꯂꯛꯄ ꯂꯩꯁꯥꯕꯤꯗꯨꯅꯤꯅꯦ ꯍꯣꯏ ꯃꯥꯅꯦ ꯏꯕꯨꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯩ ꯂꯦꯝꯕꯤꯗꯣ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ ꯏꯕꯨꯡ ꯑꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯅꯤ ꯂꯩꯀꯥꯏꯗꯅ ꯏꯪ ꯇꯞꯄꯤ ꯁꯥꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯁꯤꯡ ꯈꯪꯗꯦ ꯃꯥꯅ ꯀꯣꯏꯔꯤꯕ ꯍꯥꯏꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯏꯆꯟꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡ ꯑꯩꯅ ꯏꯕꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯍꯌꯦꯡ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗ ꯑꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯒꯦ ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯎꯅꯔꯝꯃꯤ ꯂꯥꯏꯖꯅ ꯊꯣꯝꯕꯒꯤ ꯃꯐꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ ꯊꯣꯝꯕꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯂꯥꯏꯖ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯤ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯂꯦꯝꯕꯤꯕꯨ ꯊꯣꯝꯕ ꯃꯥꯅꯗꯤ ꯀꯥꯎꯊꯣꯛꯇꯨꯅ ꯉꯔꯥꯡꯗ ꯊꯦꯡꯅꯕꯤ ꯂꯥꯏꯖꯒ ꯅꯨꯡꯁꯤꯅꯈ꯭ꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡ ꯂꯣꯌꯥꯁꯨ ꯊꯝꯕꯥꯜꯒ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯅ ꯂꯦꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯦ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯏꯅꯝꯃ ꯁꯤꯒꯤ ꯅꯥꯆꯤ ꯈꯤꯇꯪ ꯉꯥꯏꯔꯤ ꯁꯤ ꯂꯣꯏꯕꯒ ꯆꯥꯔꯁꯤ ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ ꯆꯥꯈ꯭ꯔꯦ ꯃꯣꯏꯗꯤ ꯉꯁꯥꯏꯅ ꯑꯩꯗꯤ ꯅꯪꯒ ꯆꯥꯃꯤꯟꯅꯔꯒꯦ ꯇꯧꯅꯤ ꯑꯗꯨ ꯂꯦꯝꯕꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯈꯤꯇꯁꯨ ꯀꯣꯏꯊꯣꯛ ꯂꯥꯡꯊꯣꯛꯎ ꯀꯩꯅꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯤꯁꯨ ꯊꯥꯃꯨꯛꯇꯤ ꯐꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯩꯀꯥꯏꯒꯤ ꯅꯇꯥꯁꯤꯡꯒ ꯀꯣꯏꯊꯣꯛꯎꯁꯨ ꯏꯆꯟꯁꯤꯗꯤ ꯏꯅꯝꯃ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯗꯨ ꯇꯜꯂꯤ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯕꯒꯤ ꯃꯍꯨꯠ ꯐꯤꯁꯦ ꯑꯗꯨꯝ ꯁꯥꯕꯅ ꯐꯩ ꯃꯇꯝꯁꯨ ꯃꯥꯡꯍꯟꯗꯕꯤꯗ ꯑꯁ ꯅꯪꯁꯨꯕ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝꯅ ꯐꯔꯤꯁꯦ ꯏꯅꯝꯃ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯆꯪꯉꯛꯑꯣꯀꯣ ꯍꯣꯏ ꯏꯅꯝꯃ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ ꯍꯣꯏꯅꯦ ꯑꯩꯅ ꯇꯥ ꯊꯣꯝꯕ ꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯃꯥꯁꯨ ꯑꯩꯕꯨ ꯎꯅꯕ ꯇꯣꯏꯅꯗꯤ ꯂꯥꯛꯑꯝꯕꯅꯤ ꯑꯩꯁꯨ ꯇꯥꯆꯧ ꯂꯨꯍꯣꯡꯕꯒ ꯃꯤꯒꯤ ꯐꯤ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯃꯥꯏ ꯂꯩꯊꯣꯛꯄ ꯁꯪꯗ꯭ꯔꯦ ꯁꯣꯏꯗꯅ ꯁꯥꯎꯔꯝꯕ ꯇꯥꯔꯤ ꯍꯌꯦꯡꯗꯤ ꯏꯇꯥ ꯆꯅꯨꯗ ꯄꯥꯎ ꯑꯝꯇ ꯆꯦꯜꯍꯟꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯦꯝꯕꯤ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯄꯥꯎ ꯆꯦꯜꯂꯕꯁꯨ ꯊꯣꯝꯕꯅ ꯎꯅꯁꯦ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯆꯅꯨꯒꯤ ꯌꯨꯝꯗꯅꯤ ꯂꯦꯝꯕꯤꯅ ꯏꯇꯥ ꯆꯅꯨ ꯇꯥ ꯊꯣꯝꯕꯗꯣ ꯍꯟꯗꯛꯇꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯤꯁꯦ ꯏꯇꯥ ꯂꯦꯝꯕꯤ ꯅꯪꯁꯨ ꯑꯉꯛꯄꯅꯤꯍꯦ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯃꯤꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯐꯅꯌꯥꯝ ꯂꯥꯛꯑꯝꯕꯗꯣ ꯅꯣꯡꯃꯗ ꯊꯣꯛꯈꯤꯗꯦ ꯏꯇꯥ ꯑꯩꯁꯨ ꯇꯥꯆꯧꯅ ꯌꯨꯝꯗꯒ ꯂꯩꯕꯒ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛꯀ ꯆꯤꯟꯕꯒ ꯃꯤꯒꯤ ꯐꯤ ꯑꯁꯤꯡꯕꯁꯨ ꯁꯥꯗꯕ ꯌꯥꯗꯕꯅꯤꯅ ꯃꯥꯏꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯁꯪꯗ ꯇꯧꯕꯅꯤ ꯍꯣꯏꯁꯦ ꯐꯔꯤꯁꯦ ꯑꯩ ꯑꯃꯨꯛ ꯄꯥꯎ ꯍꯥꯏꯈꯤꯒꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯆꯅꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯣꯝꯕꯒ ꯂꯥꯏꯖꯒ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯊꯣꯝꯕꯅꯁꯨ ꯂꯦꯝꯕꯤ ꯍꯣꯏ ꯂꯥꯛꯄ ꯎꯔꯝꯃꯤ ꯎꯔꯗꯤ ꯎꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯃꯃꯥꯡꯗ ꯂꯦꯟꯅꯔꯛꯏ ꯂꯦꯝꯕꯤꯅ ꯏꯇꯥ ꯇꯥ ꯊꯣꯝꯕꯒ ꯆꯠꯃꯤꯟꯅꯔꯤꯁꯤꯕꯨ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦꯍꯦ ꯀꯔꯤꯅꯣ ꯃꯣꯏ ꯃꯑꯣꯡꯁꯤꯗꯤ ꯂꯦꯝꯕꯤ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥ ꯊꯣꯝꯕ ꯏꯇꯥ ꯂꯥꯏꯖ ꯀꯔꯤꯅꯣ ꯅꯣꯏꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯕꯣ ꯂꯥꯏꯖꯅ ꯎꯗ꯭ꯔꯣ ꯆꯠꯃꯤꯟꯅꯔꯤꯁꯦ ꯀꯩꯅꯣ ꯇꯥ ꯊꯣꯝꯕ ꯀꯩꯅꯣꯕꯨ ꯀꯩꯅꯣ ꯂꯦꯝꯕꯤ ꯂꯥꯏꯖꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤ ꯋꯥ ꯂꯣꯏꯔꯤꯁꯤꯗ ꯑꯣ ꯁꯤꯒꯤ ꯑꯣꯏꯔꯦ ꯇꯥ ꯊꯣꯝꯕꯅ ꯉꯍꯥꯟꯈꯩ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯤ ꯍꯣꯏ ꯃꯥꯅꯤ
Matam pumnamakta nayumda hendoktaday nayumda dum leyu yadro karigi mapal thoklege oh adugi oire asuk koina ibani nungsinaraklaga kaisu lektaba wadugi oire ta thomba nang ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯈꯪꯉꯤ ꯀꯩꯅꯣ ꯅꯪꯁꯨ ꯅꯪꯒꯅ ꯄꯥꯆꯥꯕ ꯑꯃ ꯊꯤꯔꯣ ꯑꯩꯒ ꯅꯪꯒꯗꯤ ꯀꯌꯥ ꯆꯥꯟꯅꯗ꯭ꯔꯦ ꯆꯅꯨꯅ ꯏꯗꯥ ꯂꯥꯏꯖꯥ ꯅꯪꯁꯨ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ ꯂꯦꯝꯕꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯑꯃ ꯐꯥꯎ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯦꯔꯥ ꯀꯩꯅꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯀꯅꯨꯗ ꯇꯥꯊꯣꯝꯕ ꯆꯠꯁꯤꯂꯥꯎ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯃꯣꯏꯒꯨꯝꯕ ꯀꯣꯟꯁꯤꯟꯅꯔꯒ ꯂꯦꯝꯗꯦ ꯆꯠꯁꯤꯂꯥꯎ ꯍꯣꯏ ꯂꯥꯎ ꯆꯠꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯂꯦꯝꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯂꯥꯏꯖꯥ ꯑꯃꯗꯤ ꯊꯣꯡꯕꯁꯨ ꯎꯅꯔꯝꯃꯤ ꯂꯥꯏꯖꯥꯅ ꯇꯥꯊꯣꯝꯕ ꯅꯪꯁꯦ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛꯐꯥꯎ ꯈꯜꯂꯤꯕꯣ? ꯀꯔꯥꯏꯗꯩꯅꯣꯗ ꯂꯥꯏꯖꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯂꯦꯝꯕꯤꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯁꯦꯡꯉꯕꯣꯅꯦ ꯇꯥꯊꯣꯝꯕꯁꯦ ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯔꯝꯃꯤ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤꯔꯣ? ꯑꯁꯦꯡꯕꯔꯣ ꯑꯩꯗꯤ ꯑꯗꯨꯏ ꯋꯥꯗꯣ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯅꯨ ꯑꯗꯣ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯖꯥ ꯑꯃꯗꯤ ꯊꯣꯝꯕ ꯆꯦꯟꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈꯤ ꯂꯦꯝꯕꯤ ꯆꯥꯛ ꯏꯁꯤꯡ ꯀꯔꯤꯝꯇ ꯆꯥꯎꯊꯣꯛꯎ ꯌꯥꯗꯈꯩ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯆꯅꯨꯅ ꯏꯇꯥ ꯂꯦꯝꯕꯤ ꯀꯞꯄꯅꯨ ꯇꯣꯛꯑꯁꯤ ꯅꯪꯕꯨ ꯍꯨꯟꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯀꯞꯇꯧ ꯅꯠꯇꯦ ꯆꯅꯨ ꯑꯩ ꯊꯥꯊꯣꯝꯕꯕꯨ ꯌꯥꯝ ꯋꯥꯔꯧꯋꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯃꯥꯅ ꯁꯨꯝ ꯇꯧꯕꯁꯦ ꯃꯥꯒꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯃꯥ ꯁꯨꯝꯅ ꯇꯧꯗꯧ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯏꯇꯥ ꯂꯦꯝꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛ ꯑꯩꯅ ꯌꯥꯝ ꯉꯛꯏꯗꯤ ꯃꯥꯒꯤ ꯂꯥꯏꯖꯥ ꯍꯥꯏꯕꯗꯨꯅꯤ ꯃꯥꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯏꯇꯥ ꯅꯪꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯅꯨꯄꯥꯕꯨ ꯀꯩꯅꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯗ ꯀꯣꯛ ꯂꯩꯔ ꯂꯣꯏꯔꯦ ꯏꯇꯥ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯑꯩ ꯀꯔꯝꯅ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯏꯇꯥ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯩꯗꯧꯒꯦ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯈꯔ ꯆꯥꯁꯦꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯪ ꯏꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯣ ꯑꯁꯨꯝꯅ ꯂꯦꯝꯕꯤꯕꯨ ꯃꯇꯥ ꯆꯅꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯣꯝꯕ ꯑꯃꯗꯤ ꯂꯥꯏꯖꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯇꯣꯝꯕꯤꯗꯤ ꯃꯃꯧꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯄꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯆꯥꯔꯒꯤ ꯀꯥꯏꯗꯅ ꯆꯪꯉꯛꯏꯁꯤꯗꯤ ꯆꯥꯛ ꯂꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯩ ꯐꯥꯎꯕ ꯊꯥꯒꯠꯂꯝꯗ꯭ꯔꯤꯅ ꯃꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯕ ꯍꯩ ꯃꯧ ꯅꯪ ꯇꯥꯗ꯭ꯔꯣ ꯃꯤ ꯀꯩꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯊꯦꯡꯉꯦ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯣ ꯏꯃꯥꯅ ꯉꯁꯤꯗꯤ ꯈꯔ ꯊꯣꯡꯕꯤꯔꯣ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯉꯁꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯔꯤ ꯊꯕꯛ ꯅꯨꯃꯤꯠꯁꯦ ꯌꯧꯔꯀꯥꯟꯁꯤꯗ ꯊꯣꯝꯕꯁꯨ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯅꯨꯄꯤ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯪꯉꯨ ꯍꯦꯔꯦ ꯏꯃꯥ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯏꯃꯥꯗ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯉꯨꯏ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ? ꯅꯨꯄꯥ ꯑꯩꯅ ꯏꯃꯥꯗ ꯉꯁꯤ ꯈꯛ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯍꯥꯏꯔꯤꯕꯩꯅꯤ ꯏꯃꯥꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕꯁꯦ ꯍꯩꯃꯧ ꯅꯪꯅ ꯉꯁꯥꯏꯅ ꯏꯃꯥ ꯆꯥꯛꯁꯦ ꯈꯔ ꯊꯣꯡꯉꯣ ꯍꯥꯏꯔꯗꯤ ꯑꯩ ꯊꯣꯡꯉꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤꯅ ꯆꯪꯉꯒ ꯍꯧꯖꯤꯛꯇ ꯆꯥꯛ ꯊꯣꯡꯉꯨ ꯅꯪ ꯊꯕꯛ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯠꯅ ꯌꯧꯔꯀꯥꯟꯁꯤꯗ ꯍꯣ ꯑꯗꯨꯕꯣꯕ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯉꯥꯡꯗꯅ ꯂꯩꯇ꯭ꯔꯕꯁꯨ ꯊꯣꯡꯉꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯩ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗꯦ ꯑꯁꯦꯡꯕ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯀꯔꯥꯏꯗꯩꯅꯣ ꯃꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯈꯜꯂꯒ ꯄꯨꯔꯛꯏꯁꯤꯕꯣ ꯑꯁꯨꯝꯅ ꯊꯣꯡꯕꯒꯤ ꯏꯃꯨꯡꯁꯤ ꯂꯥꯏꯖꯥꯅ ꯁꯨꯅꯤꯡꯗꯕ ꯑꯣꯏꯕꯅ ꯊꯕꯛ ꯂꯩꯊꯣꯛꯅꯤꯡꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯔꯩ ꯆꯠꯈ꯭ꯔꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯇꯥ ꯆꯅꯨ ꯑꯃꯗꯤ ꯃꯅꯝꯃꯅ ꯊꯦꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯊꯣꯡꯕꯒꯤ ꯋꯥꯈꯜ ꯈꯔꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯕ ꯌꯥꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯀꯩꯊꯦꯜꯗ ꯆꯅꯨꯒ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯗꯧꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯂꯦꯝꯕꯤꯕꯨ ꯄꯥꯔꯤꯅ ꯍꯦꯛ ꯎꯔꯨꯔꯤ ꯂꯦꯝꯕꯤꯕꯨ ꯄꯥꯔꯤꯅ ꯎꯕ ꯃꯤꯀꯨꯞꯇ ꯂꯦꯝꯕꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯄꯥꯔꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯄꯥꯔꯤꯒ ꯂꯥꯛꯃꯤꯟꯅꯕ ꯑꯃꯨꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯁꯤꯕꯣ ꯆꯣꯝꯕꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯄꯥꯔꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯅꯪꯅ ꯉꯁꯥꯏꯗꯤ ꯃꯇꯨꯡꯒꯤ ꯂꯩꯕ ꯅꯨꯄꯤꯁꯤꯗꯤ ꯃꯅꯥꯕꯨ ꯐꯪꯕ꯭ꯔꯥ ꯀꯩꯅꯣ ꯀꯧꯔꯤꯁꯦ ꯁꯨꯡꯈꯣꯡ ꯈꯪꯗꯕꯒꯤ ꯇꯧ ꯅꯠꯇ꯭ꯔꯒꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤ ꯖꯥꯠꯂꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯃꯤꯅ ꯊꯥꯔꯒ ꯀꯩꯅꯣ ꯅꯪꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗꯦ
ꯆꯟ ꯆꯟ ꯑꯣ ꯏꯆꯟ ꯑꯅꯤꯕꯨꯅꯦ ꯆꯅꯨꯅ ꯑꯩꯈꯣꯏꯕꯨꯔꯥ ꯏꯕꯨꯡꯅ ꯀꯧꯔꯤꯕꯁꯦ ꯍꯣꯏ ꯃꯥꯅꯤ ꯏꯆꯟ ꯑꯅꯤꯕꯨꯅꯦ ꯑꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯑꯃꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯝꯗꯧꯕꯅꯤ ꯏꯆꯟ ꯁꯣꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯆꯟ ꯑꯁꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯆꯅꯨ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯊꯥꯕꯨꯅꯦ ꯍꯥꯏꯔꯤꯁꯤ ꯈꯨꯝꯃꯨꯗꯅꯀꯣ ꯑꯁ ꯆꯠꯁꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯨꯝ ꯍꯟꯕ ꯊꯦꯡꯈꯤꯅꯕꯅꯤ ꯍꯦꯔꯥ ꯃꯤꯡ ꯍꯥꯏꯕꯗ ꯏꯆꯟꯒꯤ ꯁꯛ ꯐꯖꯕꯗꯣ ꯁꯛ ꯊꯤꯖꯤꯟꯗꯧꯕ ꯅꯠꯇꯦꯗ ꯄꯥꯔꯤꯅ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯁꯨꯝ ꯂꯥꯛꯏ ꯄꯥꯔꯤꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯆꯪꯅꯍꯧꯔꯤ ꯄꯥꯔꯤꯁꯨ ꯂꯦꯝꯕꯤꯒꯤ ꯌꯨꯝ ꯈꯪꯉꯕꯅꯤꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯔꯤ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯕꯤ ꯂꯨꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯅꯣꯡꯃꯗ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯊꯣꯛꯂꯛꯇꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯊꯥ ꯐꯥꯖꯤꯜꯂꯛꯇꯧꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯄꯥꯔꯤ ꯃꯊꯧ ꯑꯃꯒꯨꯝ ꯂꯦꯝꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯃꯅꯝꯃ ꯊꯝꯕꯥꯜꯒ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯄꯥꯔꯤ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯤꯁꯤꯕꯣ ꯃꯌꯨꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯊꯝꯕꯥꯜ ꯄꯥꯔꯤꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯡꯇꯤꯒꯤ ꯃꯆꯜꯕꯨ ꯂꯨꯝꯃꯤꯕꯗꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯂꯦꯞꯄꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯄꯥꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯔꯤ ꯈꯨꯝꯐꯝ ꯈꯪꯗ ꯏꯌꯥ ꯇꯧꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯍꯥꯏꯌꯨꯅꯦ ꯀꯔꯤꯝꯇ ꯏꯀꯥꯏꯒꯅꯣ ꯏꯇꯩꯃ ꯑꯩ ꯄꯥꯔꯤ ꯀꯧ ꯃꯇꯥꯏ ꯈꯨꯜꯗꯩꯅꯤ ꯂꯦꯝꯕꯤꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯩ ꯃꯇꯥꯏ ꯈꯨꯜꯗꯩ ꯍꯥꯏꯕ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯏꯃꯥꯒꯤ ꯃꯤꯡ ꯅꯨꯡꯁꯤꯔꯩ ꯀꯧꯏ ꯄꯥꯕꯒꯤ ꯅꯇꯣꯝꯆꯧ ꯀꯧꯏ ꯍꯩꯃꯥ ꯏꯅꯦ ꯅꯨꯡꯁꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣꯏꯔꯦ ꯄꯥꯔꯤ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯣ ꯅꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯏꯕꯣꯛ ꯄꯤꯁꯛꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯣ ꯈꯪꯉꯦ ꯏꯆꯦ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗꯅꯣꯝ ꯎꯈ꯭ꯔꯒꯨꯝ ꯇꯧꯏ ꯈꯜꯂꯤꯅꯤ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯑꯗꯣ ꯄꯥꯔꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃꯁꯤꯗꯤꯕ ꯆꯠꯁꯤ ꯂꯥꯛꯑꯣꯁꯤ ꯉꯥꯏꯈꯣꯁꯤ ꯄꯥꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯏꯀꯥꯏꯅ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯅꯦ ꯅꯨꯡꯁꯤꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯄꯥꯔꯤ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯝꯇ ꯆꯠꯍꯧꯈꯤꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯦꯅ ꯐꯅꯕ ꯁꯤꯟꯒꯦ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯂꯩꯍꯧꯔꯤ ꯆꯠꯅ ꯂꯦꯝꯕꯤꯅ ꯃꯅꯝꯃꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯅꯝꯃ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯏꯅꯝꯃꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯂꯦꯝꯕꯤꯌꯥ ꯄꯥꯔꯤꯁꯤ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝꯅ ꯐꯕꯅꯤ ꯁꯨꯕ ꯅꯣꯝꯕ ꯁꯦꯜ ꯇꯥꯟꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯁꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯏꯅꯝꯃꯗꯤ ꯀꯔꯝꯃꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨꯔꯣ ꯃꯥꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗꯣ ꯑꯗꯨꯗꯩꯅꯤ ꯑꯩꯈꯣꯏ ꯏꯕꯣꯛꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯣꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤꯕꯗꯣ ꯏꯅꯝꯃꯗꯤ ꯃꯣꯏ ꯏꯃꯥꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯂꯦꯝꯕꯤꯌꯥ ꯅꯪ ꯊꯣꯝꯕ ꯍꯥꯏꯕ ꯑꯍꯦꯟꯕ ꯄꯥꯕ ꯅꯨꯄꯥꯗꯨꯒꯤ ꯑꯍꯤꯡ ꯀꯞꯇꯨꯅ ꯂꯦꯜꯂꯤꯕꯗꯣ ꯏꯅꯝꯃ ꯂꯣꯏꯅ ꯈꯪꯉꯤ ꯄꯥꯔꯤꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯀꯥꯟꯅꯗꯦ ꯂꯦꯝꯕꯤ ꯅꯪ ꯄꯥꯔꯤꯒ ꯂꯨꯍꯣꯡꯅꯕ ꯇꯧ ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯌꯥꯝ ꯐꯕ ꯏꯅꯝꯃ ꯑꯩ ꯇꯜꯂꯤꯗ ꯑꯩ ꯂꯨꯍꯣꯡꯉꯔꯣꯏꯒꯦ ꯈꯜꯂꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒꯦ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯕꯨꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯔꯤꯒꯦ ꯁꯣꯝꯗ ꯊꯣꯝꯕ ꯑꯃꯗꯤ ꯂꯥꯏꯖ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯅꯗꯨꯅꯇ ꯈꯠꯅ ꯆꯩꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯐꯤ ꯈꯔ ꯁꯨꯔꯝꯃꯨ ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯇꯣꯏꯅꯤ ꯍꯥꯏꯔꯒ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏꯁꯤꯕꯣ ꯑꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯅꯪ ꯅꯁꯥꯒꯤ ꯅꯐꯤꯗꯤ ꯅꯪꯅ ꯊꯥꯟꯗ ꯁꯨꯖꯧ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯂꯣꯏꯅ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯃ ꯐꯪꯉꯦ ꯑꯩꯉꯣꯟꯗ ꯍꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯧꯗꯅ ꯏꯃꯥ ꯑꯁꯣꯟꯕꯤꯁꯤꯅ ꯇꯧꯒꯗ꯭ꯔꯣ ꯑꯣ ꯑꯩ ꯃꯤꯅꯥꯏ ꯅꯠꯇꯦ ꯈꯪꯉꯕꯣ ꯅꯣꯏ ꯅꯃꯥ ꯁꯤꯅꯝ ꯅꯝꯕꯤꯁꯤꯁꯨ ꯈꯔ ꯇꯧꯍꯜꯂꯣ ꯈꯪꯉꯕ ꯃꯨꯁꯤ ꯃꯆꯤꯟ ꯑꯁꯤ ꯌꯥꯝ ꯀꯟꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯈꯨꯝꯈꯣꯗꯅ ꯅꯆꯤꯟꯗꯣ ꯈꯨꯝꯈꯣꯕ ꯃꯤ ꯎꯁꯤꯗ ꯁꯥꯔꯗꯅ ꯍꯦ ꯑꯩ ꯃꯥ ꯁꯤꯔꯦ ꯑꯣ ꯑꯩꯉꯣꯟꯗ ꯈꯨꯠꯊꯥꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤꯕ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯌꯥꯝ ꯂꯩꯅꯤꯡꯉꯨꯔꯕ ꯃꯥꯜꯂꯨꯔꯕ ꯑꯩꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤꯕ ꯑꯩ ꯑꯣ ꯉꯍꯥꯟꯗꯒꯤ ꯅꯪꯗꯤ ꯌꯥꯝ ꯋꯥꯅ ꯈꯪꯉꯤ ꯖꯥꯠ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯐꯔꯦ ꯀꯩꯅꯣ ꯆꯠꯈꯤꯅꯤ ꯊꯣꯝꯕ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ ꯑꯣ ꯂꯦꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯝꯃꯕꯗꯤ
ngasi aina waribase waramoiko ngasi aigi yumban kairaba punchise asumna oiramoiko nangna pumnamak ingtapna yum moina palamdawniko ai hojikta yamni ngambaktre lembi ai nangi nafamda yamna lankre nangi nafamda lalubana ngasidi ai asumna laibaniko asumna matam khara so haujinki matam kharagi matung thambal amadi chanuna thembadagi lembi su yaraduna nungsireina machanupa parigidamak lembi bo haiba changai nungsireina lembi ki phazaraba masak amadi ingtapa mawong matawaduda yam pamjaba haibado oirami ikoi koi dabi lembi amadi pari yam ingla chikna luhongkhre luhonglaba matung mathangi namitni nungsireina tum hagolakpada mamawna samanga du sitnana waitaiduna maira katlibadu ubada mamonokjai is imai bima onthokna su ing hek lawida yumse imoinu ima hekta jangla aboy ningluri ima haksang singdokpiruro makhoi tana sangom samawani ima ki sangom lola age nungai imau lakpagi nungai ba haido si oira male asam na matam khara saujinki parina lembi bo aduki matik luna dawbirami lembi su aphabi mawamu oibagi laikai duda maming chatlami nongmagi numitni pari amadi lembi mapamda laami ani duna nok tuna laklibadu ising sokpa thoklakpa lai chun hek ururi laija lambina kalamada laishin duna lei lembina makhoida khawdu emuk pairagi ngasaidagi makhoida na yalakpado waramani ba kari wani hagi sika gyan mo nangna wani yandu sharu ayoina tum pujargi nangna wani yanbado aying bangamoi aduna pe nangbu aina lairiba aho thomayamase yam drabrane makhoida yamankreda kaido waino asu yam leire isibo leidadi kaino nong phadok aigi nupi na mapam lu satpa ba makhoida sima haiduna ani duna nungsinana chakhribadu ubada ngasai dei tariba laija nungaitana asumna sonjai oh aise kayada phatribani yenguni italembi nangi na phamda ai yamna lankre nangi nungsinna chababu thugairuba aise ngasi nungai ba ngamdana le italembi nangdi landabanina nungai na paluko asumna kanada sunlalu dabi lembidi nungai na mapuroi bana luna chana dawiduna yam matik chabi yung koibi mau ama oina panki aduga laija amadi thombadi lembi ki thamoi thugairu badana tana ehenba pamluba makhoi anidi yumban mathong chadana panki